ngasi tang Nipan Thamapon 2024 Pungfam Masida Khun Ngakpasingi Maikaidagi Leibak Mayamda Karigumba Wafam Khara Thamjari Madudi Tha Tara Taruk Henjalaklaba Lansida Tumpham Chafam Khangdana Tin Kang Maraksida Kuki Thengnanaba Honaduna Lakli ngasi maksu thawai khubak haptuna kuki thengnari kuki singna drone amadi missile season aduna maitai da landaraklaba fawbada maitai akhoi masel punsinduna lansida thawai khubak haptuna kuki thengnanaba hotnariba singbu hena mathau hapagi mahuta election gi vote khombadawna akhoi masel social media da hunaduna leiribasi ngasi haiba numitsidagi tokpiro maramdi masina khun ngakliba aikhoida aduki mati pukning wakhal sothali relief camp da lairiba awaba kaya khangliba ireisa singsu lansi maitai aikhoigi thengnadraba yadraba lani lansigi awaba kaya si aikoi punna khangminasi ngasi aikoina lansi thengna haudraba amadi lansi aikoi masel hunari ngaida ngamhaudraba maitai hairiba furup asi mutkiba yai wasu wana ipa ipugi ikhengtana yatuna thambiramliba aikhoigi ima leibak manipur kanbada punna mayok yaminasi Khun Ngakpasingna ngasi haiba numitsidagi Leibak Mayamda point mari khak tawbinaba haina ningsingjari madudi ahamba point da social media da individual oigera political party oigera nupi oigera nupa oigera CSO sing oigera akhoi masel marakta hunabagi post amata thagatpa yaroi combing operation tawduna Khun Ngakpasingdagi makhal amatagi khulai lokotpa yaroi ruling amadi opposition na lansidagi isagi political mileage lawnaba honariba sing pungpham masidagi tokpiro masida Congress BJP NPP good governance party sing akhoida khenaba amata leite maitai hairiba phurupsi leitrabadi political party su leiroi masida heya sing saduna social media da TV da Leibak ningba sabagi thabak sing masidagi tokpiro hairiba sing si thawoi da duna social media da TV discussion da akhoi masel hunabagi thabak se amuk chatharaklabadi amamamta oina chairak pigani ngasi piriba message na aroiba message ni makha taba message haibu khut thaba natana upai laiti akhoidasu Leibak Mayamna Warep singsida warau biroi ima Leibak kanbada punna saruk yaminasi apunmana yaifare